अहानबदा मरुबा पाउ पिजरी मणिपुरना इंडिया की मपुंग फाबा स्टेट अमा ओइना ओइखिबा नुमित पुनिंग सिंगदुना निम्फुगा मापलक सुबा मणिपुर स्टेट डे की थौराम ngasi मणिपुर लैंगाकना सिंदुना पांगथोखोय इंडिया की प्रेसिडेंट अमदी प्राइम मिनिस्टर की माइकेदगी मणिपुरना इंडिया की मफुंग फाबा स्टेट अमा ओइखिबा नुमिता याइफा पाउजेल पिरकली अमसुंग एमएलए अमबु डिस्क्वालिफाई तौबदा स्पीकर ना ngambra हाइबदु पार्लियामेंट ना अमुक्का हन्ना खंथननबा सुप्रीम कोर्ट ना खंगहनख्रे खुरुमजरी टाइम्स ऑफ मणिपुर की नुंगथिल पाउ मिंग ताबिरिबा पुनमकपु अरुणबला तरा नोकचुरी हौजिक फाउबी मरुइबा पाउसिंग मियामदा संतोकना पिजरी स्टेट अमा ओइबगी मियामगी अपाम्बसिंग फंगहनबा अमदी पाइखटपा हाइबसिना मपुंग ओइबा थौदांग ओइगदबनी मपुंग फाबा स्टेट अमा ओइबा असिना अखोइना मांगलोमदा संगसिनबा ngamlibani हाइना चीफ मिनिस्टर एन बिरेना फोंदोखरे वाफम सिंग असि अहानबा मणिपुर राइफल्स की परेड ग्राउंड दा पांगथोकपा मणिपुरना इंडिया लैंगाकता मपुंग फाबा स्टेट अमा ओइना तिनखिबा नुमिकी थौरमदा फोंदोखिबनी मणिपुर गवर्नमेंट ना सिंदुना पांगथोखिबा थौरम अदुदा डिप्यूटी चीफ मिनिस्टर वाई जॉय कुमार मिनिस्टर अमदी एमएलए सिंह चीफ सेक्रेटरी डीजीपी याउना पुलिस की मकोक थोंबा ऑफिशियल कयाना सरुग्याखी थौरम अदुगा मरी लैनना मणिपुर पुलिस ट्रेनिंग सेंटर एमपीटीसी की असिस्टेंट डायरेक्टर सरांगथेम असनाना परेड कमांडर ओइबा कंटिजेंट अमा चीफ मिनिस्टर ना इंस्पेक्शन तौखे तुंगदा परेड कमांडर ना लुचिंगबा मास पास की कंटिजेंट अमगी सलामीसु चीफ मिनिस्टर ना ओखे थौरम अदुदा कृषि कर्मान अवार्ड फॉर प्रोग्रेसिव फार्मर की मना फंगलख्रबा यंगखोम बिश्वजित अमदी थिंगबाइजम जोनी चनुदा सेट गवर्नमेंट की माइकेदगी लुपा लाख अमगी मना सिंह खुशिनखे थौरम अदुदा सरुग्याखिबा चीफ मिनिस्टर एन बिरेना इंसोक लिसिंग अमगा चमापन निम्फुगा मापनदा इंडिया दा पुल्लबा मतुंगदा इंसोक लिसिंग अमगा चमापन हुमद्रागा निथोइगी जनवरी की कुनगा माथोइदा इंडिया की मनुंगदा मपुंग फाबा स्टेट अमा ओइकी स्टेट अमा ओइबगी मपुंग फाना सेमगत सागतपगी खुदोंग चाबा अमा अखोइदा फंखी स्टेटहुड फंखिबा अचौ अचौबा स्टेट सिंगदा येंगनबदा पिक्चरबसु स्टेट असि नोपत्रे हाइबा याय तोंगान तोंगानबा फुरुप कयाना खुंदाबा स्टेट असिदा चौकट माइकेदा मांगथाना सखलगलिबा असि अखोइ पुना होटनमिनरपगी ngambani सूबगी हैनबी थमदुना मिपान तांगदबा लमदम अमा ओइरबा मतमदा अमुक हेना चौखटपा हाइबदु ओइगदौरिबनी एग्रीकल्चर की लमदा थबक निंगथीना तौदुना चाथोक हेना पुथोकलबा फार्मर अनीदा इकाय खुमनबा उत्पा सिमकना अचौबा खुदम अमनी मखा ताना इखोइना एग्रीकल्चर अमदी हॉर्टिकल्चर दा अहेनबा मिएंग चंगबगी तंगाई फदबा लई भारत सरकार ना सु स्टेट असिगी मियामगी याइफनबा अखनबा मिएंग संगदुना लाकली मसिमकना स्टेट असिदा आईएलपी एक्सटेंड तौदुना ngасidi नेना ताबा फिबम अमदा लैबंग अमले हाइखे नुमित असिदगी मणिपुर की मियामना स्टेट असिबु सेमगत सागतुना कुमांग सौक्सिननबा स्टेट अमा ओहेनबगी थौदांग हकथेंगना लौबु ngambadu लाखिबनी निफुगा मापन खक्तंगाइरिबा स्टेट रूट फंगबा स्टेट सिगा अखोइगी ममांगदा स्टेट ओइखरबा स्टेट कयागा सांगदमनबदा अखोइ मणिपुर थोदोंना नोपत्रे हाइदना लौबे याय कोई होनबा लेपते चीफ मिनिस्टर एन बिरेना मखा तारादुना स्कूल फगतहंसी हाइ अखनबा मिटिंग अगी मखादा ngасidi खंगतलबा स्कूल हुंफु सेंगटपगी थबक अयाम्बा सरुक लोइसिलकले फेब्रुवारी थागी मयाय संगलकपदा स्कूल कुंट्रारोम मियामदा खुसिनरगनी अमरोमदा सही खुदिंगी ओइना पांगथोकपा संगाई फेस्टिवल असिगी सरुक अमा ओइना संगाई लैरिबा मफम असिदा हेरिटेज साइट अमा सेमगलगनी स्टेट असिदा लैबा फुरूप कुंट्रा हुंदोय कुंट्रा मरी रोम असिगी मागी ओइबा सक्तम सिंह खंगहनबा ओइना हेरिटेज असिदा सेमदुना थमगनी मसिगिदमक स्टेट सरकार ना लुपा करोड़ निम्फुगा तरुक की सेनफम कैबिनेट ना अयाबा पीरगा थाखरे स्टेट असि सेमगननबा लमगी सरुकसु लैरे अमरोमदा स्टेट पुलिस मॉडर्नाइजेशन तौननबा अनोबा थौरांग अमसु पाइखले सीएसआर की मखादा बीडीएफ अमदी होम गार्ड की अपुनबा पासने लिसिंग तरागनिथोय रोमदसु खोंगुप अमदी पेटी पिननबा होनरगनी हाइखी बीडीएफ की सिनाउ सिंगने अदुगा होम गार्ड की सिनाउ सिंगसु मोइगीदी नहानगिदु यावदबा माले अदो मखोइगिसु आय अथुबा मतमदा ngarang nahan ai dali satingaida
CSR की सेंट्रल की मोई कंपनी सिंसी को इबा सर्विस सेक्टर सिंदगी मोई फंडिंग तो गए ना तुम लाइव लाई तुम अदा मदई दाई कोई की BDF की ने अदुगो वाला उड़ीबा कोई की होम गार्ड ने मोई पुण्य लिसिंग तरा टाइम थोड़ी को मोई नहीं मोई की शिशु PC है ना DG के खन्ना रखा लाइव ने तो अथुब मतमदा मकोई की थुंगनी ड्राइवर दुना गाड़ी खाममदबगी चेन मो ओरम बया दो ओरगसु चेन बद फजना फाबी रगा पुशल लगा मागी पेनाल्टी तो बम थोपा और आइन की मतुंग इन तो बम थोपा तो बिरगा लोरे दो सो लमजालो सरोक्ता खुलाई न करी न तो बन तो बुदो मदु पुलिस की मियाम प्रजा ने याम थाजब हेंगलाबा याम थाजराबा याम न नुंसीनबगी रिलेशन लाबा पुलिस की इमेज दा सोके तवी मणिपुर यावना मेघालय अमदी त्रिपुराना ngasi numit asida India gi mapung fawa state ama oina tinkiba numit ki yaifa paujel India gi president Ramnath Kovind na ningthi jiraba state ahum asida lairiba mipum khudingmakta yaifa paujel pirakpagal loinana tungkoina saukhatpa lamdam amamam oirasanu haina Twitter da tweet torokli nakalamada India gi Prime Minister Narendra Modi nasu Twitter da tweet torokpa da mahaki warol amada Manipur asi tongan ba culture kayana pullaba lamdam amani Manipur gi miyam na tongan ba hiram kayada mangjin thaduna chatli amadi makha tana chaukhatpa state ama oirasnu haina irakli ningsing bayai madudi ing soklising amaga chamapan humdra ga nithoi gi ngasi gi numit asida state ahum haibadi Manipur Meghalaya amadi Tripura na North Eastern Region Reorganization eki makhada mapung phaba state ama oiba ngamkhibani Political party amagi MLA singbu speaker amana MLA famdagi tanthokpa natroga lauthokpa ngambagi sakti leibra haibdu parliament na amukka hanna khanthanana ba Supreme Court na ngasi parliament ta hangkre wafam asingasi MLA singbu disqualified tawbugi matangda maning tamba mechanism ama semnana ba pukhalakhiba Wafam amagi tungda Supreme Court ta Manipur gi Congress ki maikaidagi hauzik Forest and Environment Minister Oiriba T.S. Syam Kumar bu disqualified taunanaba thangalakhiba wafam amada court asina Manipur Legislative Assembly gi Speaker da Chayol Mari fawgi manungda pakhum pinanaba khanghalakibani Justice R.F. Narimana luchingba bench amana Congress ki MLA Fazur Rahim amadi MLA K Meghasandra da karigumba Speaker na hirambasigi matangda warep ama lawbangamdrabadi amukka hanna court asida laknana Khanghan ki hairi ningsing bayai madudi T.S. Syam Kumar haukiba Manipur Legislative Assembly gi Mikhalda Congress ki ticket ta Mikhalda mai paklaba tungda BJP da yauraba tungda minister oirakhibani Freedom Fighter Haipai Rani Guiding Lugi Jamaga Mangarak Suba Mapo Kumon Thoram Lakliba January gi kunga tarukta pangthoka doriba asiga mari lainana ngasi Mantripukhi da laiba High Court of Manipur gi manakta laiba Haipai Rani Guiding Lu Park ta ngasi ayug lamtu sengbagi thoram ama pangthokre thoram asi Kabui Models Association Manipur Tingkau Rawang Sakprang Sabon Form Manipur amadi Imphal Municipal Council gi lamjing makhada pangthokibani thoram maduda Kabui Models Association gi General Secretary Ranjita Golmeina Paumi Singda phongdorakhibada park asigi sangphamda athingba lairiba asi January 13 ki mamang fawbada lawthokpiu loinana park asigi awat apa kaya lairiba sing asi government ki maikei degi hairiba numit asigi mangoinana loshinbiu haiki 26 January imarani gi chamaga manga suba mapok kumon sida Aikoi Kabui Models Association Kama Manipur Nandi Leba ki mapi mapa oiriba aikoi gi Honorable Lady Governor amadi Honorable Chief Minister of Manipur hairiba Honorable ani subu function asigi functional president amadi chief guest oibiu haiduna request letter pijabada Honorable Governor nadi ngarang se regret letter mahak lakpa ngamdabagi chima si thabirai adugi sumathakta aikoi Honorable Chief Minister nasu numittuda ma thabak achin bakra leiduna lakpa ngamraroi haiba pau si pijarai ase aikoi gi lebak mapi mapa ani ase aikoi gi wakalon de organizing committee de ngaktang lakpiraga yamna phidam ningai oiraba imarani gi freedom fighter of India asigi mapo kumo numitchida hai manama lei manama laga kadhan jangning bagi wafam du haijabni mabani ne yaudaba haibase aikoi we are so much disappointed
SDPO oiba IPS nupi officer amada taranithoi suba Assam Rifles ke personnel amana sathakiba thawong aduda senoriba personnel adugi mathakta aingi oiba action lokhatkani haina Home gi sarsu puriba Chief Minister N Birena fongdokre wafam asingasi ahanba Manipur Rifles ki parade ground pangthokiba statehood day gi thoram saruk yaraba matungda paumi singa unaba amada mahakna fongdokibini Chief Minister N Birena makha taraduna hiramasgi matangda DGP da FIR ama lokhanana ba haikre mari lainaba Police Station nasu FIR ama lokhatkre masida natana Inspector General Assam Rifles South su akan ba wafam thamkre aingi oiba thabak sing soidana lokhatkani haiki I Delhi dagi I DGP ne pau phauno re do FIR ma lokhale adagi kaino da su IJR South su akhoi kaino to wona ha gre hujiki mido adu as per law FIR ma le ben ma hanover to haidana adu gi kan to nari anyway moi gi security force amani na moi gi procedures le rongani adu legal action dia khoi dum sapchana logani na mai na thams Haukiba January ki taraga mapanda Thoubal district ki Khangabok laiba DSN Star Higher Secondary School gi kunma pansuba kumongi mana mathum genthokpa gi thoramda Manipur gi Inner Parliamentary Constituency gi MP Dr. R.K. Ranjan na athoiba mithunglen oiduna pangthokhiba thoram aduda mahakna pikhiba warolda achumbaga taiwanaba wafam kayamarum yauki MP gi warol sing asi achumba losinba miyambu minamba mapuna sananaba ngangba amadi khangba watpadagi thorakpa wangang oire habasi chumlabani na wafam asida mahakna sengdokpam thoi amadi haikhiba sing adu chummi haina praman tawba ngamdragadi miyamda lale haijagadabni haina Alliance for Socialist Unity Kanglaipak asuki chairman na thadorakpa cherol amada khanghalakli Swasth hi sevagi manung chana ngasi Central GSC Imphal na Virodan Maxwell Hindi Primary da water filter yauna polam kya khusinakre school asida pangthokpa potlam sing khusinabagi thoram aduda GSC Imphal gi Commissioner VK Galot Joint Commissioner Karan Thapan Assistant Commissioner RK Devendra amadi school asigi headmistress KA Sunita su sarugyaki taru tananba mafam ama oinanaba Prime Minister gi manglan adu mangfaunanaba GST Imphal na swasth hi sevagi manung chana dustbin yauna polam sing adu khusinakibani headmistress KA Sunita na GST Imphal na school asida mateng pangbirakpasi yamna nungai school asi hena taru tananba thamnanabada achobo mateng ama oiragani haiki GST Imphal gi Joint Commissioner Karan Thapan na mahai masing tampham sang luna nana thamba haibasi yamna tangai fade masigi mathakta afaba haksel gi kanaba sing pinanaba pandamda water filter yauna polam sing asi khusinabani matung dasu tongan ba mafam singda pinanaba honagani haiki good health will ensure that they can concentrate more in their studies. A healthy mind rests in a healthy body, so that is the objective. And the school is anyways taking very good care in ensuring that there is cleanliness. As you can see, there is a total greenery in the school compound. So we are lucky that we could associate with their school and contribute whatever contribution we could make. Chaliba chahi asigi January gi tang amadagi Manipur State Inner Line Permit System ILPS Hobada miyamna haraunaki adubu mirol kayadagi chathok sasin awanungai thoram thogdok kaya sing saruk yaduna lakliba jiri kasargi gyalhomi maru oina kasarda khundariba meitai pangal singda jiri vamda lakpada khudong chadaba kaya mayoknare haina meitai convention jiri bamgi general secretary yangkhom ibomchana thadurappa cherol amana hairi Nakal Amromda Juribamgi border the Ladiba ILP counter asi Hauzik Ladiba Mafam Asidagi kilometer Taramanga Lafna Hongdok Piu Haiduna Lakipur Baza Union gi Bender Chingna Fongdokre Ngasi Assam gi Kasar district ki Lakipur sub division gi Lakipur Bazar da Union asigi Mio Chama Mukna Mifamama Famduna Warepasi Taki Ngasigi Mifamadu da Udoy Prasad Kauba Bender Amana Fongdokibada Hauzik Ladiba ILP counter asi kilometer Taramanga Chalaga Thambinanaba Manipur Lainga ki Miyeng Chingsili amadi Assam lomdagi port yonba lakpa amadi port laiba lakpa customer singidama khanbiduna Friday Monday amadi Saturday numit asida ILP system khara komthok piu haina fongdokhi hiramasigi matangda Manipur laingakna miyeng sangbiduna sangbidaba taragadi union asigi bender singna Jiribam bazarda lakpa left lagani amadi Jiribam amasung Zirigata sathok sasin tawriba lambi asi thingjinbagi khongjang fawba sangsilagani haina fongdokhi
अगर इसका कुछ सोल्यूशन नहीं निकलता है तो हम लोग गिरिबाम बाजार जाना आना बंद कर देंगे और हमारा दिल्लीघाट का जो रास्ता है उसको बंद कर देंगे। था असिगी कुन तरुक्ता पांगथोकदोरिबा रिपब्लिक डे थौरम नक्सिलकपगा इरोइनना मणिपुर पुलिस डिपार्टमेंट ना लखलकपा सेक्शन थौरांगी थबक कंसिलकले ngasisu mafum kyada pak sana thiba humbagi thabak chathakre mioi kaya lokhatkhre ngasi yuk Imphal West ki oina ASP operation Imphal West Amarjit Lamabam gi miteng makhada Imphal police station gi manung chanba Sagolban Tera Amudon Leirak amadi Sagolban Bijoy Govinda Thangapat Mapal gi akoibam mafam singda pak sana combing operation chathakre ayuk pung manga ga minute kundagi taret khara helakpa duai fauba sathakhiba operation aduda nupa chamaga maudraga nipan nupi maudraga mapan punna mioi chaniga maudraga taret ro masa masa gi saktak se puthok handuna masa khangdokpagi thabak sathakhi maduda UZ bail out nipan yauna mioi tara makha tana verification sathanabagi damak lokhatkhi Bisnupur district ki oinasu district asigi SP Priyadashni Laistrom gi mideng makhada Bisnupur district police na Bisnupur police station gi manung chanba Bisnupur ward number 1 2 amadi 3 gi jaga singda pak sanati bahumba gi thabak sathakre ayuk pung manga ga makhai dagi hauraga taret adwai fawba sathakhiba operation aduda punna mioi chamri ro masa masa gi saktak se puthok handuna masa khangdokpagi thabak sathakhe maduda UZ bailout mari amadi nupi ama mayai kabani sagi polam kharaga loinana fagat pangamki phagalaba nupi adudi ibesa bivi chahi kuntraga mathoi mapuroiba MD Nasir Khan Bisnupur ward number 2 Muslim khundagini hairi mangondagi WY tablet chamago humpunithoi amadi SP capsule nimphugani pan amadi N10 tablet mari fangki hairi Churachandpur district ki oina district asigi SP Amrita gi mideng makhada district police Churachandpur gi team amana Newt market Churachandpur da thiba humbagi thabak sathakhi maduda mioi nimphuro masa masa gi saktak se puthok handuna masak khangdokpagi thabak sathakhi adumakpu thoidokpa mifa mipunde yaukhide Ramsa amadi SSA Teachers Association na tha asigi tara humdoidagi hoduna sangsilakliba sizwag strike ki khongjang handokpagi khongpham laitri sarkar gi maikeidagi su waroisin purakna naba khongthang amata lokhatpa udri oja singna strike sangsilakpa ngasiga tharaga numit mapani sukre Ramsa amadi SSA gi oja singna maru oina puriba sarkar gi school singdi khuntak lansire ngasisu joint SSA Ramsa Teachers Association na sangsilakliba khongjang asibu sagoladuna ZEO John 1 gi makhada leiba Ramsa amadi SSA gi oja singna yaning daba phongdokladna khoya thongda leiba ZEO John 1 gi office complex ta wakan mifam sathake nakalamromda ZEO John 2 gi makhada leiba Ramsa amadi SSA gi oja singnasu yaning daba phongdokladuna porompata leiba ZEO Zone 2 gi office complex ta wakat mifam chathaki Andhra Pradesh Assembly da opposition party oina lairiba Telugu Desam party gi MLA tara taretpu C Minister YS Jagan Mohan Reddy na Andhra Pradesh da Decentralization and Inclusive Development of All Region Bill 2020 puthoknabagi matang da wang lingaida apanba pibagidamak MLA famdagi suspend tau thodok asi Telugu Desam party MLA singna bill asi puthorokpada makhoigi luchingba Chandrababu Naidu busu bill asi matangda house ki floor da wangang handaba yaroi haiduna speaker na leiba podium mamangda sangsilaktuna kholau kya lauki hairi maduda chief minister Jaganna opposition MLA sing adubu house manungdagi mapanda Thokhan kinanaba speaker gi khuthang da House Marshal Singh Kausin binanaba haiki madugi makha tarakpada Legislative Affairs Minister Bugana Rajendra Nath na Telugu Desam gi MLA tara taret adubu suspend taunanaba wafam house da pukhalakhi makhoina MLA famdagi lauthokpada house da voice vote tawduna pass tawkhi ngasi yuk phongna khiba pause singda karike maru eba paw yauribage habadu mayam punna mok meng taminasi Lamjingba Times IPS officer ama molest tawkhre police na case lokhatkhre JP nada BJP gi president khankhre CAA gi mayokta party kayana punduna India sinba thungna khongjang changsilagani poknafam JP nadabu BJP gi national president khankhre lisingani kunithoi fawgi manungda yumthong khuding thaknaba ising fanghanba haibasi government gi pandamne Churachandpur da hatil gi showroom hangkhre Sangai Express JP Nadana BJP gi anuba president oire
AR personnel amagi mathakta police na case laukatle thabak laukhatkani DG CAA gi mayokta numit tarani khongjang jangsin gadawri drug sungbagi potlam sing lot lamba angakpo poi naha rol gi thodang khudeng thabida leiba tarani thoi suba AR gi check posta AR gi personnel amana nupi IPS officer ama physical assault tawkre numit tarani chupna left and secular gi wakhalon manaba party singna CAA gi mayokta khongjang jangsilagani lauthokre Sokla na haikiba MP Ranjana khunai wathoki haurak phangphang loi hairakli Huyen Lanpau IRB gi rifleman lawbagi written test angakpo oikre hainarakli Nupi IPS officer amana mahakpu molest tawbi kre haina wakalabasu January ba AR personnel fab laitre Jagat Prakash Nadana BJP gi national president oina thaupu ba hokre Sana Laibak Nupi IPS officer ama khudeng thabida AR gi rifleman amana tamthina ot naikre Police na kaubuda lakhidre AR gi authority na rifleman adu thaidoktuna thamkre Chakhau geographical indication GI fangle JP Nada president khankre Ichel Express ngasidagi numit tarani chupna CAA gi mayokta akanba khongjang chathaba hurgani Sotin Kumar Yairipok PSKS DPO Anupamada Taranithoi Suba AR gi personnel na harassment pire haina wakatkre AR personnel amata Manipurda leibiranu Ireibak ngasidagi numit tarani chupna CAA gi mayokta khongjang jangsilagane Laibaki secularism hena mapangal kankhanana ba miyamda khangangane Khudeng thabi AR post nupi sing khudong thiningai oire IPS officer ama molest tawkre Women empowerment mapung fana fangba ngamdri Loislakpada maruiba pau amuka hana pijari Manipurna India gi mapung faba state ama oikiba numitpu ningsingduna nimfu mapalak suba Manipur statehood day gi thauram ngase Manipur lengak na sinduna pangthokre India gi president amadi prime minister gi maikei dagi Manipurna India gi mapung faba state ama oikiba numita yaifu paujel pirakli amadi MLA amabu disqualified tawbada speaker na ngambra haibadu parliament na amukka hanna khanthananaba supreme court na khanghankhre Hojik pawbi oinadi Manipuri paw matang stelojere miyeng tabi punamapu arumlana amukka hanna khurumjari